ꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯑꯩ ꯁꯨꯃꯥꯏꯅ ꯃꯦꯟ ꯑꯣꯏꯕ ꯄꯣꯠꯁꯤꯗꯅꯤꯀꯣ ꯑꯩꯅ ꯂꯥꯛꯇꯣꯏꯁꯦ ꯑꯗꯨꯝ ꯂꯥꯛꯆꯩꯗꯅ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯀꯨꯀꯤꯡ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯑꯃꯨꯛ ꯃꯤꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯔꯦꯜꯋꯦꯗ ꯆꯠꯂꯒ ꯔꯦꯜꯋꯦꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝꯗ ꯀꯤꯍꯟ ꯈꯪꯍꯟꯗꯅ ꯅꯪ ꯁꯝ ꯀꯛꯀꯅꯤ ꯑꯗꯩꯗꯤ ꯑꯗꯨ ꯇꯧꯒꯅꯤ ꯑꯗꯥ ꯇꯧꯒꯅꯤ ꯃꯌꯥꯝ ꯇꯧꯕꯤꯔꯝꯕ ꯃꯥꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯋꯥꯍꯩ ꯑꯃ ꯑꯅꯤ ꯈꯛꯇꯪ ꯅꯣꯏꯒꯤ ꯃꯅꯤꯡꯁꯤꯗ ꯍꯥꯏꯖꯔꯛꯀꯦꯕ ꯈꯪꯉꯕ ꯅꯍꯥꯟꯉꯩ ꯅꯣꯏꯅ ꯅꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯥꯡꯄꯣꯛꯄꯤꯗ ꯑꯗꯩꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯔꯣꯝꯗ ꯂꯥꯛꯄ ꯅꯦꯁꯅꯦꯜ ꯅꯝꯕꯔ ꯍꯥꯏꯋꯦ ꯅꯝꯕꯔ 1, 2ꯗ ꯂꯥꯛꯏꯕ ꯒꯥꯔꯤ ꯃꯌꯥꯝ ꯇ꯭ꯔꯛ ꯃꯌꯥꯝꯗꯒꯤ ꯄꯩꯁꯥ ꯈꯣꯝꯀꯠꯂꯒ ꯑꯗꯨ ꯐꯪꯉꯔꯣꯏꯅ ꯇꯧꯔꯤꯔꯕ ꯆꯥꯔꯣꯏ ꯅꯣꯏ ꯑꯗꯨ ꯈꯣꯝꯀꯠꯇ꯭ꯔꯗꯤ ꯆꯥꯔꯣꯏ ꯁꯤꯗ ꯂꯥꯛꯏꯕ ꯇ꯭ꯔꯦꯟꯁꯤꯅ ꯁꯤꯅ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯁꯦꯝꯗꯣꯏꯅꯦꯕꯀꯣ ꯈꯪꯉꯕ ꯑꯗꯨꯕꯨꯛꯇ ꯅꯣꯏꯒꯤ ꯅꯀꯣꯛꯁꯦ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯁꯟꯊꯤ ꯍꯥꯜꯂꯦ ꯍꯥꯏꯕꯗꯣ ꯆꯨꯝꯕꯖꯥꯠꯅꯦ ꯑꯁꯦꯡꯕ ꯃꯤ ꯅꯠꯇꯦ ꯁꯥꯅꯦ ꯍꯥꯏꯗꯣ ꯃꯃꯩ ꯈꯛꯇꯪ ꯄꯥꯟꯗꯕꯅꯦ ꯍꯥꯏꯁꯦ ꯈꯪꯉꯕ ꯃꯃꯩ ꯈꯛꯇꯪ ꯄꯥꯟꯗꯕ ꯈꯛꯇꯅꯤ ꯍꯥꯏꯁꯦ ꯅꯣꯏ ꯅꯀꯣꯛꯁꯦ ꯀꯥꯏꯗꯅꯣꯕ ꯂꯩꯁꯦ ꯅꯣꯏꯅꯅꯦ ꯗꯤꯃꯥꯟ ꯌꯥꯝ ꯇꯧꯅꯤꯡꯉꯒꯅ ꯁꯦꯟꯇ꯭ꯔꯦꯜ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇꯔꯗꯣ ꯑꯗꯨꯗ ꯇꯧꯔꯣ ꯁꯤꯡꯅꯔꯕꯀꯣ ꯅꯣꯏ ꯅꯪ ꯁꯝꯗꯣ ꯀꯤꯌꯦꯅꯤ ꯈꯪꯗ꯭ꯔꯤꯕ ꯈꯪꯉꯕ ꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯏꯟꯗꯤꯌꯟ ꯔꯦꯜꯋꯦꯒꯤ ꯃꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯔꯦꯜꯋꯦꯁꯤꯗ ꯅꯣꯏꯅꯒ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯌꯥꯝꯅ ꯐꯖꯗꯦꯀꯣ ꯈꯪꯉꯕ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯅꯍꯥꯟꯉꯩ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 1, ꯅꯝꯕꯔ 2ꯗ ꯄꯩꯁా ꯂꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯐꯪꯉꯔꯣꯏꯅ ꯑꯗꯨꯗꯨꯅ ꯅꯊꯤꯕꯣꯡ ꯅꯇꯨ ꯅꯆꯥꯗꯨꯗꯤ ꯊꯥꯡꯒꯅꯤ ꯑꯗꯨꯗꯒꯤ ꯂꯧꯔꯛꯄ ꯄꯩꯁꯥꯗꯨꯅ ꯑꯗꯨꯗꯩ ꯂꯧꯔꯛꯄꯗꯨꯅ ꯕꯣꯝ ꯂꯩꯗꯅ ꯅꯣꯡꯃꯩ ꯂꯩꯗꯅ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯤ ꯈꯪꯉꯨ ꯅꯣꯏꯁꯦ ꯈꯪꯉꯨ ꯑꯩ ꯂꯥꯛꯀꯅꯤ ꯑꯩꯒꯤ ꯃꯤꯡ ꯁ꯭ꯇꯤꯐꯦꯟ ꯒꯤꯟꯇꯨꯔꯊꯪ ꯑꯗꯩꯗꯤ ꯌꯥꯝ ꯐꯥꯎꯕ ꯑꯃ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏꯗꯣ ꯃꯊꯨꯟꯗꯣ ꯇꯠꯅꯤ ꯈꯪꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯐꯖꯅ ꯅꯤꯁꯥꯒꯁꯦ ꯐꯖꯅ ꯀꯥꯞꯁꯜꯂꯒ ꯋꯥꯒꯁꯦ ꯐꯦ ꯉꯥꯡꯕ ꯃꯥꯜꯂꯦ ꯈꯪꯉꯕ ꯑꯗꯩꯗꯤ ꯃꯩ ꯐꯪꯗ꯭ꯔꯤꯒꯥꯅ ꯇꯧꯔꯤꯗꯅ ꯃꯩ ꯐꯪꯗꯦ ꯍꯥꯏꯔꯤ ꯀꯥꯡꯕꯨꯗꯣ ꯔꯤꯆꯥꯔꯖꯇꯣ ꯃꯩꯒꯤ ꯕꯤꯜꯗꯣ ꯐꯖꯅ ꯊꯤꯗꯣꯛꯄꯤꯔꯣ ꯈꯪꯕ ꯄ꯭ꯔꯤꯄꯦꯗꯁꯨ ꯆꯠꯅꯔꯝꯃꯣꯏ ꯄꯨꯡꯀꯣꯠꯇ ꯀꯣꯠꯂ ꯊꯥꯜꯂꯝꯒꯅꯤ ꯅꯣꯏꯗꯤ ꯑꯗꯨꯅ ꯀꯩꯅꯣꯗꯒꯤ ꯃꯦꯟꯃꯥꯔꯗꯒꯤ ꯂꯥꯛꯄ ꯔꯤꯐ꯭ꯌꯨꯖꯤꯅꯤꯅ ꯄꯨꯡꯀꯣꯠꯇ ꯀꯣꯠꯂ ꯊꯥꯜꯂꯝꯒꯅꯤ ꯂꯝ ꯑꯃ ꯂꯩꯔꯦ ꯁꯨꯃꯥꯏꯅ 10 ꯑꯃ ꯇꯤꯡꯉꯗꯤ ꯄꯨꯡꯀꯣꯠꯇ ꯀꯣꯠꯂ ꯊꯥꯜꯂꯒꯦꯅ ꯇꯧꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯅ ꯃꯩꯒꯤ ꯕꯤꯜꯗꯨꯃ ꯐꯖꯅ ꯊꯤꯗꯣꯛꯄꯤꯔꯣ ꯈꯪꯕ ꯀꯣꯠꯄꯅ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯈꯪꯕ ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯃꯩ ꯊꯥꯔꯛꯇ ꯇꯥꯕꯅꯤ ꯑꯗꯨꯒꯁꯨ ꯂꯥꯎꯔꯤ ꯂꯥꯟꯗꯕꯨ ꯃꯩ ꯊꯥꯟꯅꯕ꯭ꯔꯥ ꯍꯥꯏꯁꯦ ꯅꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯃꯩ ꯊꯥꯜꯂꯛꯑꯣꯅ ꯂꯥꯎꯅꯕ꯭ꯔꯕ ꯕꯣꯔꯗꯔꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯒꯕꯨ ꯃꯩ ꯊꯥꯜꯂꯛꯑꯣꯅ ꯀꯣꯏꯂꯥꯎ ꯂꯥꯎꯅꯕ꯭ꯔꯕ ꯅꯀꯣꯛꯇ ꯁꯦꯠꯆꯟꯅꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯈꯪꯉꯕ along the 1,643 kilometers length bordering with the northeastern state and the Myanmar. And for this announcement and commitment of the central government, I first of all ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅꯅꯦ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯁꯤꯒꯤꯅꯦ ꯈꯪꯕ ꯐꯖꯅ ꯁꯦꯝꯅꯕ ꯐꯖꯅ ꯇꯧꯅꯕ ꯍꯣꯠꯅꯩꯌꯦꯕ ꯈꯪꯉꯕ ꯍꯣꯏ ꯃꯔꯛꯇ ꯒ꯭ꯌꯥꯟ ꯇꯥꯅꯗꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯅꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯕ ꯌꯥꯏꯀꯣ ꯑꯗꯨꯝꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯈꯪꯉꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯉꯁꯤꯐꯥꯎ ꯆꯍꯤ 10 ꯕꯤ ꯖꯦ ꯄꯤ ꯒꯃꯦꯟ ꯂꯥꯛꯏꯁꯦ ꯑꯩ ꯕꯤ ꯖꯦ ꯄꯤ ꯒꯃꯦꯟꯗ ꯑꯩ ꯚꯣꯠ ꯊꯥꯗꯗꯦ ꯑꯃ ꯇꯧꯗꯦ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎ ꯚꯣꯠ ꯊꯥꯗꯔꯛꯇꯦ ꯇꯧꯁꯨ ꯇꯧꯔꯛꯇꯦ ꯚꯣꯠꯁꯨ ꯊꯥꯗꯗꯦ ꯑꯁꯦꯡꯕꯒꯤ ꯑꯗꯣ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣꯁꯦ ꯐꯖꯕꯁꯦ ꯌꯨ ꯄꯤꯗ ꯑꯗꯩꯗꯤ ꯑꯦꯝ ꯄꯤꯗ ꯑꯗꯩ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯑꯗꯩ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯄꯥꯎ ꯇꯥꯔꯤꯗꯅ ꯈꯪꯉꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯥꯔꯠ ꯁꯤꯇꯤ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯉꯥꯡꯉꯤꯅ ꯑꯩꯈꯣꯏꯅ ꯁꯦꯝꯒꯗꯧꯕ ꯄꯣꯠꯇꯣ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅꯇꯧꯕꯤꯔꯝꯗꯕꯒꯤ ꯑꯃ ꯇꯧꯗꯕꯒꯤ ꯍꯥꯟꯅ ꯃꯌꯥꯝ ꯆꯥꯎꯈꯠꯄ ꯌꯥꯝꯃꯦ ꯉꯁꯤ ꯔꯦꯜꯋꯦ ꯂꯥꯛꯇꯣꯏꯁꯦ ꯃꯌꯥꯝꯅ ꯃꯌꯥꯝ ꯂꯥꯛꯑꯒ ꯑꯗꯨ ꯇꯧꯅꯤ ꯑꯗꯨ ꯇꯧꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯏꯁꯇ꯭ꯔꯦꯡꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯏꯁꯇ꯭ꯔꯦꯡꯁꯤꯕꯨ ꯀꯅꯥꯅ ꯃꯌꯥꯡ ꯂꯥꯛꯑꯒ ꯏꯁꯥꯅ ꯏꯀꯥꯏꯕ ꯈꯪꯉꯣꯏꯗꯕꯅꯤ ꯏꯁꯥꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯏꯁꯥꯅ ꯄꯩꯁꯥ ꯇꯥꯟꯒꯗꯧꯕꯅꯤ ꯈꯪꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯊꯣꯛꯂꯛꯏꯅꯦꯕ ꯍꯧꯖꯤꯛꯇꯤ ꯈꯪꯕ
ꯑꯗꯨ ꯌꯦꯡꯉꯣ ꯑꯗꯨꯁꯨ ꯊꯥꯕꯤꯔꯝꯗ꯭ꯔꯦ ꯑꯗꯨꯁꯨ ꯇꯧꯕꯤꯔꯝꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯗꯤ ꯁꯤ ꯑꯦꯝꯗ ꯁꯣꯟꯒꯤ ꯊꯕꯛ ꯑꯃ ꯋꯥꯅꯣꯝꯅꯤ ꯑꯗꯩꯗꯤ ꯃꯥꯏꯒ꯭ꯔꯦꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯇꯥꯟꯅꯅꯤ ꯑꯣ ꯕꯤ ꯁꯤ ꯇꯥꯟꯅꯅꯤ ꯍꯥꯏꯕꯗꯣ ꯁꯣꯝꯗ ꯂꯨꯄꯥ 50 ꯆꯥꯅꯕ ꯂꯨꯄꯥ 100 ꯆꯥꯅꯕ 500 ꯆꯥꯅꯕ 2,000 ꯆꯥꯅꯕ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯍꯥꯏꯅ ꯕꯦꯛꯑꯥꯎꯠ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯔꯛꯏꯁꯦ ꯁꯤꯅꯅꯦꯕ ꯈꯪꯉꯕ ꯉꯁꯥꯏ ꯄꯩꯁꯥ ꯄꯥꯝꯕ ꯃꯊꯛ ꯊꯣꯡꯕ ꯃꯌꯥꯝꯁꯤꯅ ꯑꯁ ꯃꯉꯣꯟꯗ ꯁꯥꯔ ꯅꯪ ꯁꯥꯏꯟ ꯑꯃꯒꯤ ꯑꯗꯩꯗꯤ ꯀꯩꯅꯣ ꯑꯃꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯥꯏꯟ ꯑꯃꯈꯛꯇꯪꯒꯤ ꯈꯪꯕ ꯂꯨꯄꯥ 5,000 ꯄꯤꯕ ꯊꯥ ꯑꯃꯗ ꯃꯥꯅ ꯁꯥꯏꯟ ꯇꯧꯗꯣꯏꯁꯤ ꯀꯌꯥꯅꯣ ꯁꯤꯗ ꯄꯥ ꯂꯩꯈ꯭ꯔꯦꯕ ꯂꯣꯏꯅ ꯈꯪꯉꯕ ꯇꯣꯂꯣꯞ ꯅꯁꯥꯅ ꯐꯪꯉꯤ ꯇꯣꯂꯣꯞꯇꯣ ꯑꯗꯨ ꯑꯣꯏꯅ ꯆꯥꯖꯧꯑꯕ ꯈꯪꯉꯕ ꯃꯅꯤꯄꯨꯔꯁꯦ ꯃꯥꯡꯉꯤ ꯉꯁꯤ ꯀꯞꯄꯤꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏ ꯀꯥꯟꯗꯅꯦ ꯉꯁꯤ ꯒꯃꯦꯟ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯑꯐꯥꯎꯕ ꯃꯌꯥꯝꯁꯤꯅ ꯂꯣꯏ ꯀꯞꯍꯟꯕꯅꯦꯕ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯄꯤ ꯂꯥꯛꯑꯦ ꯊꯕꯛꯇꯤ ꯈꯪꯗ꯭ꯔꯦ ꯊꯕꯛ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯩꯗꯧꯅꯤ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯈꯪꯗ꯭ꯔꯦ ꯂꯣꯏꯔꯦ ꯏꯟꯗꯤꯌꯥꯗ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯤꯅ ꯑꯗꯨꯝ ꯀꯥꯎꯇꯕ ꯈꯪꯉꯕ ꯊꯕꯛꯇꯣ ꯈꯪꯉꯝꯕ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯦꯟꯀꯠ ꯂꯩꯔꯝꯕ ꯌꯥꯔꯦꯕ ꯈꯪꯉꯕ ꯂꯣꯏ ꯃꯥꯡꯍꯜꯂ ꯊꯝꯕꯤꯔꯝꯕ ꯁꯤ ꯃꯊꯪꯁꯤꯗ ꯍꯥꯏꯖꯒꯦ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯌꯦꯡꯁꯤꯉꯣ To our Honorable Prime Minister Shri Narendra Modi ji and Honorable Union Home Minister Shri ꯍꯥꯏꯕꯗꯣ ꯅꯍꯥꯟꯗꯒꯤ ꯄꯣꯞ ꯄꯣꯞ ꯇꯥꯔꯛꯑꯃꯅꯤꯅꯦ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯔꯤꯁꯦ ꯈꯪꯉꯕ ꯑꯗꯨꯅ ꯅꯁꯥ ꯈꯪꯉꯣꯕ ꯍꯦꯛꯇ ꯅꯣꯏꯅ ꯉꯥꯡꯅꯤꯡꯉꯤ ꯍꯥꯏꯅꯤꯡꯉꯤ ꯇꯧꯅꯤꯡꯉꯤ ꯍꯥꯏꯅ ꯉꯥꯡꯒꯅꯣꯕ ꯈꯪꯉꯕ खितंग सिदा खल्लो खमा कोलोंगा तबक्का खमा नोई अमनी नने रिफ्यूजी नोई अमनी नने अखोई द सिंगनर कनो अखोई की पुंसी द सिंगनर कनो खंगबा अखोई की इपा लई इमा लई अखोई की पुंसी लई अखोई फ्यूचर लई मणिपुर की सक्तम दिकाय वसुमे सेपरेट एडमिनिस्ट्रेशन दिसु मथंगी इलेक्शन की हेड लोइरमदाइदा अमुक नखोई की नन्ना अदुदा से सिदा पालिब नन्नादो अदुदा कई तागेसे हाना खंगबा कोई नांदे जो हाइदना बॉर्डर फेंसिंग खागनी हाइजे खारदौने फ्री मूवमेंट जोन लौथोखरे लोरे अमित शाह जीना पता है खंगबा अदु खंगो खंबा नोई खंबा खितंग आइडिया लेरगने थबक छुंतौ तौदेबा अंगांग मसा अखोइगी येनपका थुनपका अन तौबदो अखोइगी कई हदरे अपा चपा अन तौबदो अदु तौना लेनरेबा नोइदि खंगबा नोइना नपुंसी सुपल नोमई पायरगा मी हाथीना हातपनी खंगबा मी मंगसम लेन सीरबा मीदो नोमई अमु काप्सन देदी केनो अमुक तौ फजब्रो हा फजब्रो इंडिया मनुंगदा नोइगुंबा चाटसिदी टेररिस्ट ने हाइद्रदी अदुगन मिजोरामदगी फागिरबा रो एजेंसी ना पाइजे इंडिया दा ख्वाइदगी चाउरिबा एजेंसी जे कनानो जे खंगोबा खंबा नोइगी येना खा नोइगी लबु नोइ लेमिनरिबा मरक्तुदने रो मयाम याउरी खंगबा लोई खंगरेबा हुजिक्ति खंगबा अदुना हुजिक्ति फजदोनी हई चनपका थुनपका अन तौदरोबने नोइ खंगबा म्यांमार लेबसु ngमोइ दैदी म्यांमार दगी सु कौर अमुक तालानी दै सोन मणिपुर दै सु कौर इंडिया दै सु अमुक कौर अमुक तांदोरी खंगबा याने थंबीबाने खंगबा कुइरोय दमनी येंगो सी अमुक लोइरेना सी फेंसिंग जी खारे लाउथेना दैदी हयेंग बोट मयादा खरा अमगा लाउथोरकिनी अदुगा हाना तारो खंबा अदुगा नोइ हराव खंबा नोइ नकुता खुलाई मयाम लेरमनी अदु लेरमनी न नोइ हाइदो हजिक हराव बिरो खंबा नुंगाइबे याबा नुंगाइ हरो नोइ मंगाइरबनी इंडिया जिदा अदैदी मणिपुर गवर्नमेंट जिदा पालिसे लो लेतबा रूल लेतबा नसागी आइडेंटिटी नसाना खंजदबा होय मणिपुर की सर्विस तौबा अदैदी मयाम लेरी होय हानागी कुकी आई मकोइदा हाइबा नते सी सोशल मीडिया दा थो गांगिबा अदैदी कमेंट मचिन थीरिबा मयामजे सीजे याम नुवाइतेबा खंगबा सेंबगी सिगुम्बजिदा अखोइ गांगजबनी सिगुम्बजिदा हाइजबनी अदुगा हाना लेरिबा कुकी ngैदी अमरोमदा हाना लेरक्पा हाइदारे अखोइगी इपा इपुना पुसल्लगा लेमिनरपा थनमिनरपदुदीको अदुगुम्बदुदी याम नुंसी अदुगा अतैदी ब्रेक आउट तौगिनबने हेना फगनी हाइबसे आई थमजगे मयाम मेहोमना सियारगा मयाम इकोमनो नुखोयम